Enhancement directorate ED na ngarang Delhi gi Chief Minister Arvind Kejriwal phakhre matong ngashi special court amada puthoklagani mahaku Delhi lenga ki liquor policy case amaga mari lenana ED na wahang pahong taunaba gidamak lagnaba sumon tawkraba matung agency asina Chief Minister gi yumda red jathaduna thiba humagi thabak sing pangthoklaba matung phakibane ED gi maikedi Chief Minister da sumon pirakpadagi Delhi High Court ke Mahaki mathakta idina akan bathabak chatharakpada mahaku protection pinaba wakat kibani adubu marakki oiba protection pibiu haizakiba prayer adu Delhi High Court na yakhidabaga loinana pungkharagi manungda mahaku idina phakibane oiragliba phibam asi yenglaga Aam Aadmi Party ke office ke akoibada pamdaba thaudok sing thokpa thingnanaba security ke akanba section tharang sing lokhatkre aapki luchingba fazin kiba asisu BJP gi khujil thorang ne haina AAP gi luchingba singna maral sibaga loinana India block nasu BJP na idibu opposition party sing namthanaba khulai oina sizinare haina phongdoke